Ahan beda maru eba pau Miam gi seba tauge haina songthorak liba miref singna lenga ki tongan be scheme sing miam da mapung fana yohan ba ngam libra haibadu yengsin ba rom dalam zen tana bi haina Chief Minister N Birena Fongdokri Churchandpur gi amvusta laiki drabani futaruk suba Assam Rifles ki CEO mahaki loina bi machanupa amadi personal mari Chief Minister N Biren Assam Rifles amasung police ki makok thongba officials singna ikai khumna ba ulabam tungda makoi bokna fam damdam da pukri Football masana gi regular coaching center ama Manipur gi Chief Minister amasung Padma Shri awardee oinam bembem na langjing asoba ground ngasi hodokri Amasung Indian Constitution ikai khumnadi haiduna Supreme Court na Governor Koba haibasi Judiciary ki puari da Manipur na ahan bani haina wangkem AC ki MLA ke Megasandra na Fongdokri MAMITv ki Manipuri Prime Time News meeting tabirib singbu chan MAIBAM na khurum jari hauzik pau sandong na pizari Mikhal thengna duna miyam gi seba tauge haina chongthorak liba miref singna pali melengak asina miyam yai fanabagi damak sem ki ba tongan be scheme kaya miyam da mapung fana yohan ba ngam libra haibadu yengsin barom dalam zen tanavi haina Chief Minister N Birena Fongdokri Wafam asi Tera Bazar da leiva BJP Patsoi Mandal sinduna pangtokpa one day political conference ki thoram amada Chief Minister N Birena Fongdokhi bani BJP Manipur Pradesh ki President Amadi Lakadoriba General Assembly Mikhalda Patsoi Assembly constituency dagi BJP ki ticket miref oinaba ki thorang toriba candidate sing yauna pangtokki ba thoram aduda Chief Minister na hai Mikhalda miref oinaba ki thorak liba candidate singi matang da miyam nasu Makoi sing asi kari taukre kari tauri amadi kari tauge khalibano haibasisu khangtokpa mathau tai chahi manga miyangi mihut oina thaga doriba miyoi adu karamba misakno haiba asi ekhoina cheksina khangfam thoi constituency asida hokiba sei kuntrani furom asidagi thagnaba toti ising fanglaktriba asi mihut khanbada soibadagini hingbada tangai fadana changba polam ama miyamda fanghanba ngamdaba haibasi luchingba oibada matik chadre haibadu takpani Lekha taruraba lamdam asi ngasi di pali belengak asina tapna chingkhalakjuna sada yangkai mari rom thaknabagi afaba ising fangan bangamle district khudingmakta ima kaitel amamam khusinnaba oxygen plant lingba amadi district hospital pumbada ICU ge henba famung hapsinduna miyamgi yaifa tharang kaya leptana paikhalakli masida sunatana startup scheme gi matingna Manipur gi wangwada leikraba miyoi kaya lamdam asida amuk halakjuna entrepreneur amagi thodang chauna lawrakli masina maram oiraga apipa state sing manungda Manipur da MSME gi makhada miyoi lak ama hena thabak viduna khwaidagi makokta leidi haina su Chief Minister N Birena makhatana Fongdokhi Lairik tambang amdadana matam ama lairamba aidi class 10 pass torga 12 pass torga laira badagi ming chaningai paisa lektadana lairik tainingai paisa lektadana ai laikba to ena lairamba isa sing inauk sing Lairik Tamina Siva scheme Hogo Kanda Mio Lissing Nipangi, Satra Lissing Nipangi, Maya Koi re-admit the weekre, Mingson Bigre. Sumaina, Karai the Porige, Karai the what Lige, Sakara Moini Yang on Matokta. Madu Yang Tabuk to Buduni. Hanagi later me was sing a Marita Manigi Markala, relation, Nushina Grabamaya, Kainarame. Hanagi and Nushina Mato in a pan. Adagi my name sing sak yenaraga sana maichil na do yekna badang unnaba matekra leigre adu ngasi hogi masai mari makai sida kaya da nungsinari yaw Ngarang PLA amasung MNPF na chathakiba Churchandpur gi ambusta leikidraba nifutaruk suba Assam Rifles ki CEO mahaki loinabi machanopa amadi Assam Rifles ki personal maringa si Chief Minister N Biren yaun Assam Rifles amadi Manipur gi makok thongba officials sing na ikai khumnaba ullaba matungda makoi gi pokna fam lamdamda pukri IGAR South na sinduna ngasi Birti Kendra International Airport leiba
तरामंगा सुबा असम राइफल्स बटालियन की कैंपस दा लैखिद्रबा सिंह असकी मफमदा इकाई खुमनबा उत्पगी रेड लेइंग थौरम अमा पांगथोकी थौरम अदुदा मणिपुर की चीफ मिनिस्टर एन बिरेन मणिपुर पुलिस की डीसीपी एलएम खौटे आईजीएआर साउथ मेजर जनरल आलोक नरेश अमदी असम राइफल्स की मरु ओइबा ऑफिशियल सिंहना सरुक याखी थौरम अदुदा लैखिद्रबा 94 सुबा असम राइफल्स के सीईओ बिप्लाव त्रिपाठी महाकी लोइनबी अनुषा त्रिपाठी मचानुपा अवीर त्रिपाठी राइफलमैन एन खतनई कोन्याक राइफलमैन आरपी मीना राइफलमैन श्यामाल दास अमदी सुमन स्वर्ग्यारी की थवाई याउद्रबा हक्सांगदा चीफ मिनिस्टर एन बिरेन लुचिंगदुन असम राइफल्स अमदी मणिपुर पुलिस की मकोक थोंगबा ऑफिशियल सिंह लई कतुन इकाई खुमनबा उतकी थौरम अदु यावल लाकपदा चीफ मिनिस्टर एन बिरेना पाउमी सिंह हाई मरा लेजद्रबा नुपी अंगांग यावना हाटबगी थौं चथरकपा असि कंडेम तौई असिगुंबा टेररिस्ट की थबक असि लेंगाक असिना खांगदुना लेबा ngamloi फिमम अमतदा कंप्रोमाइज तौरोई थौदोक असिदा चेनबा सिंह फानबा पुलिस अमदी पैरामिलिटरी फोर्स सिंह अकनबा इंस्ट्रक्शन पीक्रे इंडिया का म्यांमार ताइनरीबा बॉर्डर की लमखई सिंह असि मतिक चाना बॉर्डर फेंसिंग खादुना असिगुंबा थौदोक असि तुंगदा अमुक हन्ना थोक्तनबा होनगनी हाइना चीफ मिनिस्टर एन बिरेन मखताकी As you know, we are having around 390 kilometers along with Myanmar, and seeing the sensibilities, Indian Home Ministry has already started fencing in the forest area, in the vulnerable areas, and right now 40 kilometers of border fencing is on, and there is some dispute, so that is why the fencing is stopped in the disputed area, but in other part is going on, and it will be the priority of the government, both center and the state, to fence the forest borders so that in future this type of unfortunate mistake never be happen. मणिपुर लेंगा के डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट यासना सिंधुना लांगजिंग असौबदा लेबा आर्टिफिशियल फुटबॉल टर्फ ग्राउंड था तरुक चुपना सानरोई लिशिंग अमा चनी रोम सरुक यादुना पांगथोकदबा फुटबॉल मसाना की रेगुलर कोचिंग सेंटर आरसीसी अमा ngasi Manipur की चीफ मिनिस्टर एन बिरेन अमसुंग हंदकता पद्मश्री अवार्ड फंगख्रबा ओइनाम बेमबेमना हौदोक्रे यास के मिनिस्टर लेटपाउ हॉफकिफ अमदी एजुकेशन मिनिस्टर एस राजेन यावना पांगथोकिबा थौरम अदुदा चीफ गेस्ट के वारोल पीरदुना चीफ मिनिस्टर ना हाई ngasi हौदोकलिबा आरसीसी असida saruk yaba lakliba sanarishing asi थाबला मफमदगी अमदी लेटलाइरा कया अमा यावरमगनी मखोइदा यावरिबा सानरोई अमा ओइनिंगबगी इचंग थौबा थौना अदुबु एखोइ खुदिंगमगना पुनिंग थौगत फंगथोई लमदम असigi बिजनेसमैन अमसुंग एंटरप्रेन्योर सिंगनसु सेंटर असida saruk यारिबा सानरोइशिंग असida अंगम मतिंग पांगबियु मखोइदा यावरिबा साननिंगबगी इहुल असि एखोइ खुदिंगमगना योखत फंगथोई इंडियन ऑयल कंपनी अमसुंग इंडिया की अचौ असोबा कंपनी सिंगी कॉर्पोरेट सोशल रेस्पॉन्सिबिलिटी मखादा स्पॉन्सर तौहनबा ओइनाम बेमबेम एम्बेसडर ओइगनी अमदी आरसीसी असida saruk yariba sanaroi shingi ising lenga ki maikaidagi watana pigani loinana makha taba award pa leirabasu lenga nanga mabating pangani center asidagi afaba sanaroi puthokpa ngamnaba course amasung official singna angamba thakta honabi haina chief minister N Birena makatana appeal tauki corporate social responsibility and CSR masidai da moi ki paisa je moi invest to bhom leite dana yam lei bane maduswai IOC ki oigera adagi atai atopa company so so bo Manipur le leiriba sing si moi invite auraga bem na si ki ambassador ohelaga horen bem na kenoda place na appeal lamdang to biro koi hojiti bon maya ni na koi pudong cha khur lau je ba bon le ko ne na thole yo mayam si phade moi gi mingdu mingdu koi gi sadra sing the thet ke thabak da aga donated by an toroga tracksuit
mateng pangbiro uniform mateng pangbiro oina ba adu ore dia saloi lakane ba Regular coaching center asigi in charge oina thau pugadabi Padmasri oinam bembem na thoram aduga mari lenen hai asigumba RCC program dagi horaktuna malemgi thakta singthaningai oiraba sanaragi fida fanglaba amadi Olympian singna center asida saruk yariba sanar singbu sponsor tobiu loinana lamdam asigi social worker amadi businessman singnasu angama bating pangbirabadi sanar sing asida henba inot piba ngamgani haina bembem na makataki Manipur given RCC ki thadam ki program sida player listing amaga chani haba pauta je masi ai site ki ai player amoina appeal tawjani si khoi Manipur da yamna chawa businessman magi social worker simayam masina khoi ki salary sing puning thogat piu ai hai bai jani player sing sida sponsor to biu aduga isa sa gi ming thabirega player sing puning thogat piu hai ro hai si ai gi site ki Manipur da laibam businessman social worker am buaina kolausi laujari Manipur player sing shibiu hai bai ai site hai jari thank you Manipur ki Chief Minister N. Birena Luchingba lengakta Parliamentary Secretary Oiramba MLA Tarani Thoi disqualified tawani natraga tawroi makhoina Parliamentary Secretary Oiramba asi Office of Profit ka mari leinei natraga leinadai habigi matagda Governor gumba ama Supreme Court ta kauba haibasi India ki judicial ki puwari da Manipur na ahan bani haina wangkem AC ki MLA K. Megasandra Fongdokre wafam asi ngasi Thobal District ki Sarangpata brick paving road ama sangabagi thorom yawba lakpada Fongdokibani Paumi Singh na hangba wahang amagi paukum piradun MLA K. Megasandran hai India ki constitution khongoi nare ngangna chatre haiduna Supreme Court na Governor ki office kauthok koshin tawba amadi Governor office ki report sing court ta pukallakadabani haibana chingba sing hairakpa asi judiciary ki puwari da amukta thengnadri Election Commission of India da ki chahi asigi January tang kun mathoi da masigi report ama Manipur ki Governor da pirakhiba laikre asu kuiraba matam asi Governor da miyam da khanghandaba haibasi yamna laibak thibani India ki constitution ngangna chattabani hiram asigi matang da MLA DD Thaisi amadi MLA O Surjukumar na case asigi matang da Supreme Court da chatpadagi hiram asigi matang da hearing chatharakpani Election Commission ki report asi Governor na paisilaga miyam khanghandana thamba si lali haina Supreme Court da khangalakpa laikre report asi Governor na putoklaga Supreme Court na direction pibiganu haina Supreme Court ta request tawrakpasu laikre maram aduna India ki constitution asi lebak asigi citizen khudingmakna amadi political party khudingmakna ikai khumnafam thoki haina su MLA K. Megasandra Fongdoki Manipur da, I think it will be the first time in the history of judiciary in India. Aduna governor si yamna respectable force. It's a very constitutional force. Constitution ki Bharat Samvidhan na governor si masi constitutional ki force ni. Masi di yam ikai khumnawa. The sanctity of the constitutional force. Masi kano tawre. Adi status से हंधा भाई तारे कोर्ट ना गवर्नर की ऑफिस से कौवा अदेगी मधु भारत की संविधान दो वायोलेट तोड़े भारत की संविधान दो कॉन्स्टिट्यूशनल पाइडी में हेट मना मधु नियम नीति सुमना नागरे है ना सुप्रीम कोर्ट ऑफ इंडिया दा मधु की गवर्नर की सेक्रेटरी टू द गवर्नर है कौफोक कौशिन तौवा अदेगी कोर्ट मधु एफआईआर तौगदमनी कोर्ट लाकदबनी अदगी कोर्ट मधु की रिपोर्ट हमगदमनी हाइबसे भारत की इतिहास ता लीगल की इतिहास ता हिस्ट्री जुडिशियरी इतिहास ता अमत थेंगनद्री Malem Bumbada Thengnariba COVID-19 ki laichot asidiki ngakthoknaba achamba section thorang khara ngangna chatpinaba MAMITv ki maike degi ningsingzari madudi yumdagi hek sathokpaga face mask upiu mi amaga gi marakta foot taruk ki arapa thambiu mai mit khut satoin hamdokpiu amadi COVID vaccine kapa yarba sing susoi soidana COVID vaccine kapthoktuna laichot asidiki kanaba miampuna honaminasi India ki ahanba Prime Minister Oiramba Minister Jawaharlal Nehru ki chama kuntrani thoi suba mapokumon thoram ngasi Manipur Pradesh Congress Committee MPCC na sinduna BT Road leiba Congress wavada pangthokri thoram adu da hanagi Chief Minister Okram Ibovi AICC ki CWC ki member MLA Gaikhangam MPCC ki President and Loken MPCC ki Working President Singh Congress ki MLA Singh amadi Congress Party ki maru oiba thomi Singh na sarugyaki
Thoram aduda hanagi Chief Minister Okram Ivovina luchingduna Jawaharlal Nehru gi mitamda laikatuna ikai khumnaba utki. Thoram aduga mari lenen hanagi Chief Minister Okram Ivovina hai Jawaharlal Nehru na hinglingai matamda angang singbu luna chana tawkiba aduna numit ase Children's Day haina su khangnari. Luchingba asina tongan ba kanglu furup singbu amata oiba mitingda yengduna lamdam asigi apunba saktam sakanaba honabada laukiba thodang aikoina kaufam thokti. Congress Party asidi ideology amadi principle da chena thasaba party ni haina Okram Ivovina makataki. Pandit Nehru si Bharat ki inau-nauba modern architecture ni haina mahapu recognition tawduna mahakna Bharat asi prithvi manungda sakhatlaba shanti leiba dharmada michang mikhai naidaba secular oiba country ma oigedabani haiba mahakna pamjaramba mayam sing adu ikoi madugi demakta thabak oina ikoi wanthuknanaba haiduna magi mutida koi ngamjaba ai manam ta lei manam to su koi kattuna ma ki mafam da tawin khangba do koi uchari to koi Congress party di ko principle da ideology da adu rule of law da yamna thajabani aduna koi hathu heta action law bise in the course of law soi na kaino torkani aduna koi masigi process amadi sangidra aduna madu koi gisu legal sen singba aduga koi sida madugi tonganba selaman lay aduna madu munna observe tawrga munna yenga haiba tare madu kari makha chatharakani haiba si aidi soi na appropriate action soi na kaino torkani haina kaji Nimputaruk Suba Assam Rifles ki convoy amada ngarang landa kibadu People's Liberation Army PLA amasung Manipur Naga People's Front MNPF ki apun balanmi kangluf amana chathaki bani haina claim tawrakli Lonan Thingtraba Lal Holov Revolutionary People's Front RPF ki Deputy Secretary Publicity Robin Kuman amasung MNPF ki Secretary Publicity Thomas Newmai ki apun bacherol aman hai Churchandpur district ke manung channa leiba second village jangarang chathakiba landa adu dani futaruk suba Assam Rifles ki commanding officer Colonel Biplab Tripathi yauna personal taruk haki amasung kaya amana sokhanki landa adu da leikitaba commanding officer ke loinabi amasung machanupa convoy adu da yawi haiba PLA amasung MNPF ke lanmi singna khangkide Government of India na disturbed area ni haina lawthokraba landfom oiraba mafom asida kaidongnungda Indian Security Force na makoigi imung manungi mi puduna chaloidabani hari PLA amasung MNPF ke lanmi kangluf asana ni putaruk suba Assam Rifles ke convoy amada landa kiba sigidamag war office tagi safe of army staff na thabak asibu sin lang kiba sing thabak adu pangtokpada saruk ya kiba sing amadi mateng pang kiba khudingma ko thagali haina cherol asina makhatari Haukiba pung kunmari da Manipur da miyoi listing ama chatret marifudra mapan COVID test tawbada miyoi yangkai nongna COVID-19 positive oibaga loinana state asida leina asina nabagi masing lak ama listing kunmari samri marifunito yokre leina asina maram oiraga miyoi ohum laikidre COVID-19 command control room dagi ngasi numidang waram pung mga fawbada fongpapaw amagi matung inna miyoi yangkai mathoi nava faduna dichas tawkre nava farapagi apunba masing na lak ama listing kun mathoi chatret kuntra nipan sukre active case chatret marifudra mga Lairi. Laina asina maram oiraga laikitaba migi apunba masingna lising ama chamapan nifumapani. Fagalapagi changsa da marifudara tare dasmig nipan sinoni. COVID laina asida gingak tok na balengang na paikhatpa thausil amagi makada miyoi kaya amaso numit khudingi COVID vaccine kapthongi. COVID vaccine kapthokiba masing na ngasi fawbada miyoi lakh kun lising yankhaitaru samri humfudara marini. Haukiba pung kun mari da DTF oxygen cylinder sani humfunipan amadi VTF oxygen cylinder kuntra Manipur gi tongan ba analayang sangsingda fangan bangam kre haina COVID-19 command control room dagi fangba paw asina makhatari.
lamdam asigi ningol oibi singi mafam da kathokpa kumai ama oiriba ningol chakobagi thoram hauzik Delhi ta lariba Manipur lenga ki works minister thongam biswajit na Delhi ta lariba Manipuri ningol singalone na harauta yamna pangthokre New Delhi gi Nehru Nagar da leiba Wal Mandir School da pangthokiba taret laksuba ningol chakobagi thoram adu da Delhi da tongan ba sinfam kaya da thabak tawduna leiba amasung mahairoi khunai da saru yabaga loinena minister biswajit ki maikei degi ningol oibi sing da ngamba khudol potso lanthoki State amagi manungda state ama semnabagi puthorakliba bill asi BJP ki lengak leidiba makai amasung maakna Rajya Sabha ki member oiringai matamdadi oithokloi karigumba Manipur kaigadabagi fibam laklabadi mahaki fam thadok lamlaga thengnaba yaba khudingmak puyabga thengnagani haina Rajya Sabha ki member ningthau sana zawalation bana fongdokri wafam asing asi langthaba left leiba sumtang sanapungda lakadoriba Manipur Legislative Assembly mikalda Pasoi Assembly constituency dagi BJP ki ticket amiref oinabagi thorang toribi sorai KV kina constituency aske manungda leiba Lukrabi Singh Sakobagi thoram amada MP sana zawalation bana fongdokibani constituency asida khundariba tongan ba furuf kayagi ningol oibi Singh Sakobagi thoram aduda MP ningthau sana zawalation bana hai lairik heibak ngaktuna miyamgi luchingba oigadabani amasung miyamgi seva tawgadabani habigi wafam leite haukiba sahi kaya lairik hairaba hairiba miyoi kaya na lengak pairambadagi Laibak asi lekha tana chungthabirami maram aduna lairik haiba khaktana miyamgi luchingba oigadabani haiba laiti luchingba ama haiba sidi tongan ba pithorakpa gun amagi makhada oirakadabani hauziki honglakliba matam asidadi thaini ki matawgum oida padaba khara ngang saklaga vote khombagi matam adun natre COVID-19 laichona maram oiraga miyamna wanaringai matamdana lotuna laikharga hauzingna miyabu amuk nungsiba saduna thorakliba miyoi singdagi 16 minasi haina su MP ningthau sana zawalai shembana makhatana fungdoki Lakadoriba siguma general election se soidanamaki BJP na akogi lead tawwa duguma government ama lakani natraga BJP na pulak paiba duguma government ama lakani Manipur da su adaiduda nawya pakhang lakpagi mihut se asengba nupi singi mihut ama akoi thamausi akoi ugre nupi mihut me ama Manipur da laire haujisu lairi kari tawi MAIBAM sigidawta moi kari tawi Magi kendra duka ubaya dema hayeng koi gi marup kebi sune mana mai palaga nauriya pakhang la pakhagtagi ma ubaya roi Manipur da laiba sing tampuna magta leben nupi me amsigi ma awaba ubatabani Ningol chakobagi thoram aduma mapung oibe daite loduna sillang kibi soraisam KV na politics haibasi drain chanba lambi kolas taba amadi street lamp thanba adukag nate lukrabigi masing henkalakpa sufom nofum khanglak naha sing kangaw narakpa amadi nupi da henba setting fanglakli bakaya asesu politics ki miyeng da pusinjuna samasya asi kokna ba khona ba mathau tai haina mahangna fungdoki Mera chura kanda ni saban phammi ba MAIBAM sing I bungi pa sokpa ya de egi lekai gi jaga gi cha isu sokpa ya de haibagi wakolon da ngasi aikoina ahing nungthil khangdana aikoina ima oi bi kaya na wari bado akoi amtang di nauriya sidagi hantaki elections da koi sak takminara kanda amtang di madugi akoina awaba potlom do amtang di kothok mina si haibase aigi maigai dagi Ngasigi deliver MAIBAM sing ichen ibu ipa kwai puna maktagi ni jari Wawagai Assembly constituency ki manung chanba irong se saba mayai lekai da MLA local area development fund ki makhada nongna saba irong se saba amasung
community hall ngasi constituency asigi MLA Fazur Rahim na haunabi matung inna sagakre Irong Jesaba Bazar Committee amasung ISSWC na sinduna pangtokpa tawram aduda MLA Fazur Rahim na hai Irong Sesabagi miyam na pochai leiba amasung khunza sing na puthok liba potok sing yonfam leitabagi amasung miyam punfam matik chana leitabasi kokhanabagi pandamda community hall yawa kaichel sing asi sabani Kaichel asi hingan bada committee amadi khunza singi thodang chawi aikoi sel tan bada ikai ba thamloisi aikoi na aikoi gi laser ba inkol amadi farm sing hanghal laga thambagi mahut pothok na ba honasi lenga ke sel later bana amadi covid laitona maram oiraga tam asida mahakna tawgi haina khanki ba thabok thoram kaya pangthopa ngam khidri maram aduna lakador riba general election asida mahakpu constituency asigi mihut oina thagat piduna miyangi thoda mapung fana pangthoki haina su MLA Fazur Rahim na miyamda appeal tawki Lions Club of Kakjing Greater na sindunangasi World Diabetes Day ga mari lenina awareness cum diabetes detection camp abangasi Kakjing Makaleka Children Park Community Hall na pangtokri camp aduda Ananda Singh Yoga and Nature Cure Research Hospital Kakjing ki kambuna miyoi humfudra taruki blood sugar level check tawbada miyoi ani sugar wanglamba thengna ki hari camp adu Lions Club of Kakjing Greater ki President Dr. Mayang Lambam Rajkumar Secretary Moirangtem Mago Treasurer Uttam Kumar Naurem, Member Ketrumeyam Novos Nesingvana Sarugyaki Hari. Maragtan natin break amatang lominasi. LX Sublimation. Pauna Bazaar Imphal, JMG Shopping Complex, First Floor. Mafam asida mag printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Break ki matungda mayam butaram na ukchari hausi makata ba paw amuk pizari Indiana British ki makuttagi ningkha tamlaba matung ahanba Prime Minister oikiba Jawaharlal Nehru gi chama kunthranithoi suba mapok kumon gi thoram gasi Nehru Yuva Kendra Thobal NYK amasung DLYC athokpom ani na sinduna Thobal gi athokpom da leiba DLYC hall da pangthokre Jawaharlal Nehru gi photo da leisu katuna pangthokiba thoram aduda NYK Thobal gi District Youth Officer Michael T Mate DLYC ki advisor S Ruby Amadi NYK Thobal gi DYACP member at K Lokena Sarugyaki Loinana Jawaharlal Nehru ki punsi wari mahaki wakalon achievement amadi pauta kaya tileba miyamda khangan block level declamation contest on patriotism and nation building cum SVEEP special summary revision disingani kunito awareness amaso yauna pangthokiba thoram aduda district ki thakda December ki hanba chewol da pangthokadaba block level declamation contest da sarugyagadaba miyoi singi maming mathaso lauthoki Angang sing araiba moongda lairik takpi tambibagi wakhalonda A to Z easy to read easy to learn haina mingthonba audio visual lairik ama sairem satyajitna hahu haukiba kumjali singani taragi January mapanda mai pangna puthokraba matung ani suba edition oina angang singda mitai mayek lairik tamnaba toy west learning makhal ahum ngasi Chief Minister N Birena release tawkre Chief Minister Secretary Tapangtho kiba release tawbagi thoram aduda Chief Minister N Birena araiba moongda angang singna sana sanaraga mitai mayek tamnabagi pambai puthora kiba sairem satyajit bu pungning thawatki amadi thakatba phongdoki Tam bada yam lai na thok kai ta an masile da khoi ga ma ni bharat ki vocal for local si ki pot mayam si sina khoi local ki product adu ki isa ki non isa ki maye ani develop to bada yam encouraging wa ni haiba pot ne pena ain thaming se dina haiba sugumba isa ki loan sanabi adu isa ki pothok masile ne emphasis piba abang ne do si ki potoi ba si sileba ma ki contribution ma ki solution Panba Yabadi Toy West Learning Makhal Ahum Ase India ki Prime Minister Narendra Modi ki meeting makhada Paikhaliba Make in India campaign ki wakhalonda puthoki pani hari
Manipur gi yalho furup ama oiriba Meitei bu Indian Constitution ki list ta yauhangadabani haina Scheduled Tribe Demand Committee STDCM na tadura lakliba dabis asigi matangda ngasi Sagolban Mavudau Mandir Leikai gi Community Hall da wakat mifam chathakre Sagolban Young Pioneers Organization amasung lamdam adongi maira pai bi kya yauna form ki ba wakat mifam aduda STDCM ki Publicity Secretary na hai lamdam asida lairiba atay yalho furup singda pibagum Meitei su furup amagi oibagi masagi saktam lam amadi legislative rights na singba kaya asi ngakchanaba constitution ki ngaklo asi pifam thogi Meitei furup pu Scheduled Tribe ki list ta chalhanaba Government of India da committee asina thengkang kaya rakta memorandum pisinba laikre adubu Manipur lengak na recommendation thabi da bana maram oiraga ngasi fawanam sinduna thambiri COVID-19 laichana maram oiraga STDCM ki khongjang asi matam khara leflura matung makatana state government ki mitna kong oinabagi pandamda wakat khongjang ama asi amuk makha charakpani hiram asigi matang da lengang na tumin da lesson ba asi pende athubada mathau taba recommendation thaga da bani hainasu anan Meitei na makata na phungdorakli Lakadoriba Taranithoi Suba Manipur Legislative Assembly Mikhalda Oinam A Sida Miref Oinaba Thorak Libi Irengbam Ongbi Nalini Elias Me Mapu Sogatpa Taubul Khungangi Naharol Singh na ngasi bike rally ama satkre Irengbam Ongbi Nalini Devi gi micheng makada Oinam Kendra Election Campaign Committee amadi Taubul Village Election Central Committee na sinduna pangthukiba bike rally adu Taubul da leiba ayang leima mukna Association Office Ground gi Committee gi Vice President TS Virana lamthaki rally aduna Oinam A sigi tongan mamafam singda chatlaba matung Irengbam da leiba Nalini gi yumda panthungfam oiduna loisinki Taubul Khungangi Naharol Singh na Taranithoi Suba State Assembly Election da Oinam A Sida Miref Oigadoribi Irengbam Nalini Devi bu Sogatpa Utpa Oina Oinam A Sige Manungda Koina Chatuna Bike Rally asi pangthokpani haina Oinam Kendra Election Campaign Committee ki Vice President TS Virana phungdoki Irengbam Nalini Devi bu Oinam Kendra ki khunja tara mari lairiba voter saliba voter sing amasung Punjab punamangna amukdang nusibidana sogatbiyo Kakching District Yanglong Police Station ki manung channa leiba wawaga yangbita leiba lamhang amada lathot bomb kun leiram lehari police tagi phangba pawgi matung ina wawaga yangbita leiba wawagai gram panchayat ki office amadi primary health sub center wawagai ani ki marakta leiba lamhang amagi asongba marakta bomb sing adu leirambani bomb sing adu ngarang numidang wairam pung 6 lom tabada thengnarakpani Police na mafam adu ngarang dagi ngak senduna thamlaklaga ngasi ayuk Manipur Police ke Bomb Diffuser Squad laktuna lauthokuna ayuk pung 9 minute jangkhairom tabada wawagai Buffalo Farm manangta aso engam yawdana dispose tawkre hari Tokyo Olympic Games ta bronze medal lawrakraba India gi nupa hockey team gi sanaroi Manipur gi ninda contest sarma ngarang India gi President Ramnath Kovind na lamzaningai oraba Arjuna Award khutsinarakraba matung ngasi Imphal da thunglakre nila contest sarma ngasi Vertical Visit International Airport ta hek thunglabaga hockey India gi President Gyanendra Ningobam yauna Manipur hockey amadi PHAM ki official singna mahakpu taramna oki Arjun Award fanglakpa asiga mari lena na Nilakanta Sarman hai Arjun Award fangba ngamba haibasi yamna laibak phabani award asi sanaroi amana hekta fangi haibada laina thokpa nate asingoba award ama fangba ngamba haibasi isagi achoba achievement amani haina Nilakanta Sarman makhataki Tingri Youth Development Association TYDA Self Environment and Pollution Control Committee SCA SEAPCC amadi khulgi mio singna punna sinduna tongan ba machinery singna environment modhan bagi mayokta Tingri lamkhai da wakat mifam ama chathakre santi oina sathake ba wakat mifam aduga mari lenana and amusna kobi khunjan nupi amana hai Tingri khul de hangliba stone crusher sing de ki thorakpa amod akaina akoi bagi fibam da akai ba kya piba da natana kunja sing da awaba kaya mayuk na hali hiram asigi matang da chief minister and brain unadun stone crusher sing asi hongdok hankina bang haizaki basu laikre
Chief Minister na tha ahum gi manungda hongdok hannaba tawragi haina thasaba piraki adubu tha ahum hela fawbada thabak oina pangthok tabasi yamna laibak thibani stone crusher hongdok ki baddi lairadana koilas loan bagi thabak amasu amuk hapsilaktuna hen awaba piri masidagi thorakpa akanba makolna angang sing amadi hal sing da nungai taba kaya thokali maram asina hariba stone crusher amadi koilas loan bagi thabak sing asi athuba matamda atopa mafamda hongdok pikho natrabadi tongan ba khongjang kaya sangsilagani haina su an amusna na makataki adu tha ahum khaki matam pibiu haidana akhoi da haira kanda akhoi yam harauna lakhi asigumba chawrba thaba mai se khangta thatpadi ade tha ahum ji matam pirage haidana adu ngasi di tha ahum dugi matung da hongtok pagi mahutta akhoi gi koilas loan baina ma hapselai aduna angakpada aki bagi pollution lama tholai masi akhoi yam thamoi sengna nungaite adu kansida akhoi na hajik asigumba khudong thiba maraksida akhoi di leijariba akhoi gi khunja singse ayambana suno mage hingjaba adugumba khunja chamchamba adugumba ngaktani Thang AC ki MLAT Rovindrana AC asigi manung channa leiba Kaibul gi Praja Singh Democracy ki wahantok khangdaba sing ni haina media da haikiba wafam adu yamna laibak thibani haina Kaibul Makhatu Sagram Awang Club and Mairapai gi members Santi Malana ngasi nungtil Kaibul da leiba VYDO Club ta bangtokpa pawgi mifam amada phongtokri Paumi Singa unaba aduda mahak na hai Lakatoriba State Assembly election asida pamdaba hingsa gi thodok thoktanaba semkiba Kaibul Makhatu Sagram Awang Club ki miyoi amadi members singna Kaibul Takmu Leikai da political gi mifam pangtoktanaba haidubagi damak athiba phazadaba wahi wata kaya hairakpa silaibak thibani AC asida kanaguma political parties singna yamna chamna bot khomba lakpada etpa pibagi wafam leite subnattagi political gi oiba mifam pangtoktanaba amadi vote ka mari leinana saksa hezanaba yaroi haibgi athingba ama tha asigi tang 13 dagi thambani haina numit aduda haikibani aduga miyam gi yaifanaba honakiba Kaibul Makhatu Sagram Awang Club amadi Mairapai bi President May Mapu Kaibul Police Station da case register tawba siyamna thuna handokadabani haina sumangna phongdoki Kaibul lamjaw sida lairiba praja singje democracy khangdabani adagi lengakba khangdabani ain khangdabani haibagi polama aikoida thambigre mase maram singsa sade numituda aikoina tamu lekai da mana changakpa matamda vote khomba yade meeting tawba yade haibagi athingma moida khoi thamjagi balaite mase phongna Kaibul praja bu singnabani haina ai saitagi meeting tawjari Ngasi numidang wairam thang AC ki MLAT Rovindra da athiba waiwata kaya haiki haiba mara leiba miyoi sing Kaibul Police na hangatuna thamle haina MLA bu sokatpa miyoi singna Kaibul Police Station da thomjin khibaga loinana moirang dagi kumbi chaliba State Highway amadi moirang khunau dagi Kaibul changliba lambi sing moirang khunau bazar da thingduna thamkre lambi thingba aduda saruk yakiba tongram ibo yaima koba miyoi amana hai haukiba numit kharani gi mamangda MLAT Rovindra na Kaibul da anaba hangba chalubada Kaibul miyam gan ngangna sakna kibada yamna fazadaba wahaiwata kaya sizinara kiba miyoi sing Kaibul Police Staff Fabi yu haiduna Kaibul PS ta haizakrabasu ngasi fawba fadaduna leibagi mayukta lambi thingbagi khongjang asi sangsinbani haina sumangna phongdoki adu ngasi lakpiriba akhoi ngasi ki khongjang asi changsinnabu honnabada lambi sida ngahak ayetpa apanba pigi bigi damakta lakpiriba miyam pumna mangna akhoi bungakpiu tasengna akhoi tawjaningde adubu Kaibul Police Station da leiriba miyosingna asigumba ki asi thoina thausabi nipi singduda hena thongna pibi akhoi ngasi haibadi onabe MLA da ngangriba sakriba mayamsi akhoi defamation suit tawba yai adum oinamak akhoi Kaibul Police na makoi ki tabun to puma to tawbiu haijabada ngasi bokta Kaibul Police Station na karigumba mata takwal tawdabadi ngasi akhoi gi asigumba khongjang asi changjin bani
Wangjing lamding wakhal manaba miyo kayana punsilaga semkiba go clean gi kangbu namai nanbagum aikogi akoiba sunalhansi haiba pandam amagi makhada chatharakpa thoram gi sarukama oina ngasi Tanglopal district gi manung channa leiba kwatha khulda lamdu sengbagi thoram ama pangthokibaga loinina sana khonnabagi polam kayasu khusinakri thoram aduga mari lenana go clean gi secretary ki ibungo meitain hai go clean gi Chamri Humfudra Taruk Suba Thoram Oinangasi Kwata Kul the Pangtokliba Thoram Asi Kwata Sedul Kas Youth Club Ki Matingalunana Sinbani Thoram Asi Pangtokwi Pagi Pandamdi Tam na Laikraba Maite Kul Asi Saukanaba Masung Luna the Tamdabani Lunina Maike Asumi Naha Sing Sana Kwanabada Hena Tawayaunaba Football, volleyball, amadi carom board na chingba kaya mating pangbaga lunina sel oina lupa lising ohum amadi dustbin ani asi mating pangbani club asigi members sing nasu kul asi luna na thamnaba amasung hangchang fana lainabagi damak nomagi manungda pung amamam khakta oirabasu sit sengbagi thabak chathabiyu hainasu ibungona makhataki Mahai Tampam Haibasi Mandir Amagumbani Haina Awang Batakta Igai Kumnaribani Asigumba Seng Labamafam Amada Amopa Niam Niti Satarak Haibasi Mahiroi Kunaibun Manghanaba Sinbani Haina Sri Sri Gauragovin Girls College Kuraigi Anthropology Department Oza Oina Leibi Pukrambam Ekendranina Paumi Singda Fungdokri Manipur Press Club Tabang Tukpa Paugi Mifam Amadam Hagna Hai Masana Masaba College asigi governing body ki secretary Haizaba Vidyarani Kobi Nupi Amana Semzin Sajan Bawafam Kaya media da Fongto ki Bawafam Sing adu yamna laibak tibani governing body ki office bearer single list su yaudaba mi asina college asigi maramda kayam khangani loinina oza singi attendance register leinaba fawba paisa leiti haraki Bawafam si angakpani hiram asida makatana awai akhum Tawbagi Matau Tadi, Marie Lenaba Singna Mijing Champi Hainasu Bukramam Ekendrani na Fungtoki. Government of India, Ministry of Human Resource Development, Department of Higher Education, College da Traditional Arts and Crafts, Floriculture and Landscaping ki dama crore ohunga lak nifu. VTN Salon Script Editor ki dama lak marfu pikibani. Punna crore Mari Lakuni, Madugi Kopido, Ayon the Solajari, Yang Viviagani. See Edu Urbada, I have the same Yam the Senfam Sikari, the season of Kevno. Sumnagi Ozasingi attended a restaurant lane of Pashap Power Lady Haikibani. Aina College, Asida Oza or Bigi Pangli Pasha Haibabu. Council in a lower 12 plus exam gi, anthropology subject ki, examiner Oibagi, a pick by Yandra self-hum Adu Haktani. Kamjong District in Nongdam Tangkulda Tangkul Naga Valley Sports Association TNVSA gi playground ama sem nabagi Fungyar Assembly constituency gi MLA Leisho Kaisinda donation kara tawbina bakayara khanna haizarabasu pirak tabasi laibak thibani haina Nongdam Tangkul village ki headman Wung Leisho Zazona Paumi Singda Fungdokri Manipur Press Club te pangthok ki ba Paumi Singa unabagi thoram amada mahang na hai local MLA oiba maram na kayara khanna playground sembagi mateng pangbiyo hairabasu Pikre Hajan Oidaba Pakum Piraki, a Sigumba Kayasina Maram Oiraga Kulgi Chako Tarang Honoriba Mio Sing Daning Bakai Hali, Kulgi Luchingba Halsing Amadi Kulgi Miamna MLA Amana, Minamba Wangang Bahabasi Yamna Laibak Tibani, a Sigumba MLA na Haizinba Asina, Maram Oiraga Kumjali Singani Kunitogi Angan Basarukta Pangtoko Doriba Assembly Mikalda, Nongdam Tangkulgi Mio Sing na Mahapu support Taurari Haidasu Tangkul Vileski Headman, Wung Resho Zazo na Makataki. Akoya village authority Peshale Tamanina Cherki Mara Paibi Singi Atadiki Ato Topa Deki Akoisi Pesha Puraga Playground Ji Shemba Hore Playground Ji Loire Sport Loire Adiki Matung Sida High Kiba Sa Kiba Warido Leibanina Aqua authority, she's a live mam's authority, Anthony. Aquasi Punna, Marira Chale, last authority Amaga, Japani. Lakadori Batara Nitoi Suba State Assembly election da
ꯀꯨꯝꯕꯤ ꯑꯦꯁꯤꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯃꯪꯒꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤ ꯑꯌꯨꯛ AC ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯡꯉꯨ ꯁꯥꯕꯜꯗ ꯑꯅꯤꯁꯨꯕ ꯊꯝꯕꯥꯜ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯝꯕꯥꯜ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯃꯪꯒꯤꯕꯨ ꯁꯧꯒꯠꯄ ꯋꯥꯡꯉꯨ ꯕꯣꯔꯥꯌꯥꯡꯕꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ ꯑꯦꯝꯕ꯭ꯔꯣꯖꯦꯟ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ GPꯒꯤ ꯄ꯭ꯔꯙꯥꯟ P ꯕꯥꯂꯦꯁꯣꯔ ꯑꯃꯗꯤ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯁ ꯆꯦꯌꯔꯄꯔꯁꯟ W ꯄ꯭ꯔꯤꯌꯣꯔꯟꯖꯟ ꯑꯃꯗꯤ BJPꯒꯤ ꯀꯥꯔꯌꯀꯔꯇꯥ ꯆꯍꯨꯝꯔꯣꯝꯒ ꯋꯥꯡꯉꯨ ꯁꯥꯕꯜꯗ ꯊꯝꯕꯥꯜ ꯀꯦꯝꯄꯦꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ Visnupur district in Manung Dalayriba constituency Taruk Pangta BJP Namikhal Mai Paknaba Bharatiya Janata Yuva Morcha BJP Visnupur Mandal Amadi Lakadoriba Manipur Legislative Assembly Mikhalda Visnupur Assembly constituency da BJP gi miref oinaba thawrangliba Konthozam Krishna Kumar Singhna punna khusam naduna ngarang ningthokong ward number 2 da leiba Visnupur Assembly constituency gi BJP Mandal office jan Nomagi Oiba Youth Political Conference ama pangthokri BJP Visnupur Mandal gi President N Rogumani BJP Visnupur District Committee gi President RK Bimola yauna pangthokiba thoram aduga mari lenina Konthozam Krishna Kumar na hai BJP asi integral humanism da yumfom oiba masa masagi oizabagi wangbada miyamgi mating pangnaba linkhatkiba party amani Visnupur Assembly constituency asi yamna unity laiba constituency amani Lakador Mikhal asida tholakadoriba miref sing youth sing na munna neinaba ama changi hainasu K Krishna Kumar na makataki Afogo organization amani machine kana na lana logo khotba leiragasu tawidana mani aina panjari gusi enoga akhoi yamna akhoi multicultural oiba akhoi society ni akhoi mi yamna lagasu nasai akhoi now tani khaina hairi machine yamna lagasu Christian lei akhoi Muslim lei akhoi sisu yamna lagasu ke akhoi kendasi machine suna leiba akhoi kendra mani Thoram aduda BJP Visnupur District Yuva Morsagi President K Rameshwar na Lakadoriba Mikhal Gamari lenena tongan bawafam kaya so phongdoki Segmai Assembly constituency ki manung chanba Sanjam Chirang da masak khangdaba Myoy Singna Phowai Mai Thadok Pirambadagi awaba taraba lomi imung singda political activist Sapam Kanglipal Maite gi lamsing makada lamlai mapari thawal lufna angamba sel gi mating pangkri Lomi Sinmi Singbu Yamna Nusizaba Sapam Kanglipalna Sigumba Lomi Yamna awaba tarakpa matamda kaidungnungda tumina leithopangamde ma ki lusing makada luf asige atuba mifam ama pangthokna lamlai mapari thawal lufna angamba khaigat naduna tingbangbagi thoramasi pangthokpani haina lamlai mapari thawal luf ki president S Danavirna Fundurakli Lengaki Maikai the Gisu, Sumalai Buti, Lumi Singsina, Low Uraga, Leva Project, Kudamana Lai Vinakum, Haidana, Sajari, Putok, Pozutariba, Maningtam, the Funny, Jersey, Lomis in the Putok, Potok, Ningtam, the Vijavani, Sumalai Tiva, Lomi Kunagi, Yenova Musing, say, I will Lengaki, my great Yam, Tubatino Matanda, Pabi do not quote, but Charak Pibina Butu, a Pogila, my party, Tavoloki, my Kedi, Pundosari. I didn't pass who are known, and I should blind. Ano mayam sibida chumala pisi yam proud. COVID laichot laksan na balengang na lakholak liba 16 thorangi manung channa lengang na pidiba COVID chichana kalon ngak taba musing police ta fadana fine tian bagi tabak ngarang sumakata na chathari ngarang chathakiba police ke drive ta COVID chichana kalon ngak taba mi taramari police ta fadana fine tian ki tungda musing adu warning piraga thadoki Ngarang chathakiba police ke drive aduda fine on lupa lising ani chani khomgatki makata na COVID ki chana kanglon ngak taba thengnarabadi National Disaster Management Act lising ani mangagi makada conviction lawgani haina Inspector General of Police Operation ki staff officer Rozit Iromna thadorok cherol aman hari Khetrigao Assembly constituency ki manung channa leiba Khetri Mayai Likai ki polling station number 4/20 at the office number 1 amasung 2 amadi Khetri Makhaleka polling station number 4/29 ki oiba National People's Party NPP ki office maikum hangdoktuna miyamda khusinakri National People's Party Manipur State ki General Secretary Organization oibata natana Khetrigao Assembly constituency da party asigi miref oinaba sem sariba Signal Hasan nangasi office sing adu maikum hangdoktuna miyamda sinakibani hari Office hangdokpagi pangthoki ba chamba thoram aduda Khetrigao Assembly constituency ki masing yamdaba miyoy kayana sarugya ki hari
Taranithoi Suba Manipur Legislative Assembly Mikhalda Kumbi Assembly Constituency dagi BJP ki Director Miref Oinabaki Taurang Toriba Sanjoy Ahantem na Mahak Masagi Poknafam Lamdam Oiriba Wangu Saval Dangarang dagi Thambal campaign Hodokre Tauram Aduga Mari Lenana Sanjoy na Hai Congress Party Lengak Party Matamda Oiramba Manipur gi Masak Adu Ngasidi BJP na Luching Balegak ama lakpadagi Pumnamak Mangkre Jingtam ani Khaibung Tanaramba Van Blockade Amadi Misi Mina Kaya Ngasidi Amata Laitre Ing Tappa Lamdam Amagi Maikida Khong Thangzilak Pangamle Lakadoriba Mikhal Asida BJP na sit new fudagi tadana Mute Putok na bagi pandamda BJP Manipur Pradesh ki President A Sarda Devi Lamjing Makhada Hodoki ba Thambal campaign ki sarokam oina thauram asi pangthokpani campaign asi constituency asi ki polling station kuntramanga sinthungna pangthokani haina su sanjoy na makhataki Aroibada maroiba pau amuhan episari Miyam ki seba tauge haina songthorak liba miref sing na lenga ki tongan be scheme sing miyam da mapung fana yohan bangam libra haibadu yengsin barom da lamzen tana bi haina Chief Minister N Birena phungdokre Churchanpur ki ambush da laikhidraba ni futaruk suba Assam Rifles ki CEO ma ki loinabi machanopa amadi personal mari Chief Minister N Biren Assam Rifles amasung Police ki makok thongba official singnai kai khumnaba unlaba matungda makoi ki poknafam lamdamda pukre Football masana ki regular coaching center ama Manipur ki Chief Minister amasung Padma Shri awardee oinam bembem na langjing asoba ground da ngasi hodokre Amasung Indian Constitution ikai khumna de haiduna Supreme Court na Governor Kauba haibasi Judiciary ki puwari da Manipur na ahan bani haina Wangkem AC ki MLA ke Megasandra na phongdokre MAMITv ki Manipuri Prime Time News matang asida loisari miyeng tabiriba singbu amuka hanna join MAIBAM na khurumjari LX Sublimation Pauna Bazaar Imphal JMG Shopping Complex First Floor Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khudingmak wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation.